Hourakfam Mari-Makhong CEO Office Manipur Leibak MIYAMDA ASENGBA KHANGHANGADABANI HAINA SHANJOY AHANTHEM PHONGDORAKLI Magna footage media amadi atay media platform singda report tawrokpagi matung ina Paolienlal Haokip ase 1974 da poi haiba sini aduga mahak amasung mahaki imungi members sing amata 2021 fawa Manipur gi amadi Saikot SG voter list haibadi electoral roll da yaude haibase achumba oiragadi sangkraba chahi nifuga taruk nifutaret asi mahak amasung mahaki family members sing kadaida leirubake amadi kadaidagi lakpano amasung chahi nifutaruk nifutaret ki voter record haibadi voter gi Mari-Makhong Hourakfam sunglai leitana matau karamna Saikot SC da MLA oina karakibanu haibase miyamgi wahang oirakli maram asina CEO Office Manipur Bjp Mla Paolienlal Haokip ki marik chumba voter record ma kadaidagi no kamdauna Saikot SC da voter oibano hana kadaida voter salambano haiba asengba achumba fake amadi figure Leibak MIYAMDA mayek sengna KHANGHANGADABANI HAINA social worker SHANJOY AHANTHEM na CEO Manipur gi pukning chingsilakli Paolienlal Haokip asi icham samba voter amanate mahak hauzik miyamgi mihut oiribani mahak kumba responsible leikraba MLA ama fawba voter da achoba namthak manipulation toba tarabadi atopa achamba miyoi singnadi kayam yamna oida padaba upai sizinaduna voter list da ming chansilamgadabge haibasi wakhalna lamsilubada mipaiba poi haina SHANJOY AHANTHEMna phongdokhibaga loinana haukiba chahi khara asida chinggi assembly constituency maru oina Churachandpur, Chandel, Tengnopal, Fairjol, Amadi, Kangpokpina Chingba district ki manung chana leiba assembly constituency singda Mausa, Oidaba, Mawongda, KHANGHANGADABANI voter masing Khanghen hengal akiba singi maram kariginu haibagi wafamsu phongdorakhi loinana hairiba district sing asida Anoba kungi masing su khanghaudana Khanghen hengalaktuna Anoba village masing lising amaga chamapal gi mathakta hengalaki haibase Manipur government gi record ta leikrabani asigumba maram mayam asi leibana hauzik lamdam asida NRC tawduna mitop illegal immigrants sing mapung phana khandoktuna magi leibak ta halan kraba matungda population census tobiyu haiba CSO sing amadi leibak miyam gi wakat demand tawduna laklibani hauzik SIR gi draft electoral roll da hairiba district manga asida voters singi aral ahui mayam ama yauba thengnare haiduna pauche amadi social media platform singda wawa laurakle maramasina Manipur lengakna expert committee semduna hiram asida kupna yengsinbiu natragadi lamdam asigi masing yamjadaba yelho phurup sing mitofki irol nungda lupsing khiduna nongmadi lamdam asidagi yelho phurup sing soidana mutkhrakani haina mipaiba phongdorakli maruina Champur Federal Kangpokpi Tengnopal amasung Chandel chingba hariba district sing asigi manungda leiba assembly constituency singda voter masing si normal oidaba mawongda khangen hengalakhi base kari marangi no haiba miyam question amasu leiban hauzik Manipur gi chief electoral officer gi office na maki matangda tawriba pukhalaiba wafam sing asi kathai phawba chungmano kayam lanbano haibase miyam mamangda public domain da asengba ama marik chumna maki fact and the figures sing do khanghanbam thoi natragadi lebak miyam da leiriba pungning da leiriba chingna ba apprehension suspicion mayam sing se ko on mungamoy aduga hojik maruina Champur Federal Kangpokpi Tengnopal amasung Chandel haiba district mangase masigi tawgiba ekhoigi special intensive revision asi gi matangda ngarang hangi khabar singda media singda aral ohi mayam ma thengnare haibna chingbu buthongnare ba mayam sing sina mar morkanda sathagriba SIR asi particularly district manga asigi oina committee ama fact finding committee gumba ama expert committee gumba sembir kanda nong review tawgi tangai fadaba lei hojik Manipur da thengkhang kayarakta masing langamdana changsil lakraba illegal immigrants sing se tongan khun village se
chahi khara sida village lising amagi mathakta nearly lising aniro village lising am chapan something no na chongkhala khibagi aikoi gi Manipur gi sarkar gi record su leiro adu betar gi Manipur da kayam yamba atopa boundary gi ngamkhai gi wang gi changchila ko illegal immigrant kayam yamna lerangani habe sai matam koina jo hai ga lai Leibak MIYAMDA. It is not for thousand number nati lakhs ni lakh tara ni mathak hena lerangani habe sai kurum sing no phawi maram masina Manipur gi tongan civil society organization singa laurga laiba population census holding ida NRC hana tawraga kangon kaina changsil lakhiba adugumba illegal immigrants sing asi mapung fana detection tawba adugo makoi sing se voter list dagi ama tongan basing dagi makoi se delete tawra matungda ma magi